ꯐꯖꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁ꯭ꯋꯥꯏꯒꯤ ꯂꯣꯀꯦꯜ ꯃꯥꯔꯀꯦꯠꯇ ꯆꯠꯂꯨꯏꯕꯀꯣ ꯂꯣꯀꯦꯜ ꯃꯥꯔꯀꯦꯠꯇ ꯆꯠꯄꯗ ꯑꯗꯣ ꯃꯌꯥꯝ ꯑꯩꯅꯅꯦ ꯂꯩꯖꯔꯛꯄ ꯄꯣꯠ ꯑꯃ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯁꯤꯁꯦ ꯍꯪꯒꯥꯝꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯍꯪꯒꯥꯝꯅꯤ ꯌꯨꯇ꯭ꯌꯨꯕꯇ ꯃꯌꯥꯝꯁꯤꯅ ꯍꯪꯒꯥꯝ ꯆꯥꯊꯅꯕ ꯎꯕꯁꯤꯗ ꯑꯩꯁꯦ ꯈꯥꯡꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯍꯪꯒꯥꯝꯁꯦ ꯉꯁꯤ ꯂꯩꯖꯔꯛꯑꯦ ꯉꯥꯒ ꯑꯩ ꯉꯥꯒ ꯊꯣꯡꯗꯣꯏꯅꯤ ꯑꯗꯒꯤ ꯀꯥꯡꯁꯣꯏ ꯑꯃ ꯇꯧꯔꯒ ꯌꯣꯡꯆꯥꯛꯀ ꯑꯂꯨꯒ ꯏꯔꯣꯟꯕꯁꯨ ꯇꯧꯖꯔꯛꯀꯦ ꯑꯩꯅ ꯄꯨꯖꯔꯛꯄ ꯉꯥꯛꯇꯅꯤ ꯑꯁꯤꯒꯤ ꯃꯅꯤ ꯄ꯭ꯂꯥꯟꯁꯤꯗꯤ ꯇ꯭ꯔꯦꯚꯦꯂꯤꯡ ꯌꯨꯝ ꯁꯤꯐꯇꯤꯡ ꯇꯧꯕꯗ ꯇꯦꯛꯎꯔꯦ ꯑꯗꯣ ꯃꯥꯁꯦ ꯄꯠꯊꯔꯦ ꯑꯇꯩꯁꯤꯗꯤ ꯑꯩꯒꯤ ꯑꯥꯗꯩ ꯄꯨꯖꯔꯛꯄ ꯉꯥꯛꯇꯅꯤ ꯑꯗꯒꯤ ꯁꯤꯗ ꯑꯩꯒꯤꯗ ꯂꯩꯔꯤꯁꯦ ꯀꯣꯏ ꯐꯤꯁ ꯂꯩ ꯑꯩꯉꯣꯟꯗ ꯉꯥ ꯂꯩꯔꯤꯁꯦ ꯎꯕ꯭ꯔꯥ ꯃꯣꯏꯁꯦ ꯑꯅꯤꯗꯤ ꯁꯤꯈꯔꯦ ꯁꯤꯁꯤꯁꯨ ꯑꯃ ꯂꯩ ꯌꯥꯝ ꯀꯟꯅ ꯁꯥꯟꯅꯔꯤꯕꯅꯤ ꯐ꯭ꯔꯦꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯒꯥꯔꯗꯦꯟ ꯃꯆꯥ ꯑꯩꯈꯣꯏꯅ ꯇꯧꯖꯕ ꯒꯥꯔꯗꯦꯟ ꯃꯆꯥ ꯑꯃ ꯂꯩꯖꯔꯦ ꯁꯤꯅ ꯑꯗꯣ ꯅꯥꯄꯤꯒꯁꯦ ꯌꯥꯝ ꯒ꯭ꯔꯤꯟ ꯑꯣꯏꯗ꯭ꯔꯥ ꯑꯗꯣ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯑꯩꯒꯤ ꯒꯥꯔꯗꯦꯟꯁꯦ ꯐꯖꯩ ꯐꯖꯗꯦ ꯍꯥꯏꯕꯗꯣ ꯀꯃꯦꯟꯁ ꯄꯤꯕꯤꯔꯛꯎꯀꯣ ꯏꯪꯖꯩꯔꯣ से कुंदोरेरा करी सिंगारे उठे जसुन हिमिते रोना के नवा हाँ करी कोई मोरोकी है उन्हें मोरोक कुसादी आसला है घी मोरोक की मनम नमगा आना सारे नहीं तो मोरोक उनका हाउस है नहीं sao vậy này khi một những cái cháu sẽ cần ăn thú thiế mình nội à hầu đi thú thiế xuống ạ carrot cái này malati है बनी malati carrot पमी हो बोले ना तो carrot पमी ले रहे carrot खावी हिंग जाए ना कम हम चाय ना हिंग चाय भी उन वो है क्या यार हम न चाह दी थी उसको अरे नंग क्या दिन नंग मोबाइल से नंग गति हिंजन मंदिर रखा अरे नंग दो एंगोंदा होरीला मा फुकी बो माली मीना con tắm cái bông cứ phải lẽ thôi đi ꯐ꯭ꯔꯦꯟꯁꯤꯁꯤꯅ ꯑꯩꯒꯤ ꯍꯥꯟꯅ ꯌꯨꯝꯗꯒꯤ ꯄꯨꯖꯔꯛꯄ ꯄꯥꯝꯕꯤꯁꯤꯡꯅꯤ ꯁꯤꯅ ꯃꯥꯡꯒꯣꯟ ꯑꯣꯏꯗꯣꯏꯅꯦ ꯑꯩꯈꯣꯏꯒꯤ ꯑꯗꯣ ꯄꯥꯝꯕꯤꯁꯤꯡꯁꯦ ꯑꯗꯨꯝ ꯑꯦꯔꯦꯟꯖꯇꯤ ꯂꯣꯏ ꯇꯧꯔꯦ ꯁꯤꯗ ꯁꯦꯡꯇꯣꯛ ꯈꯣꯠꯇꯣꯛ ꯇꯧꯔꯤꯀꯣ ꯑꯗꯣ ꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯒꯨꯗ ꯅ꯭ꯌꯨꯁ ꯑꯃꯅ ꯈꯨꯡꯁꯨ ꯍꯧꯔꯦ ꯁꯦ ꯅꯍꯥꯟꯒꯩꯗꯤ ꯊꯤꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯐꯪꯉꯦ ꯍꯦꯟꯇꯥꯛ ꯁꯨꯕꯗꯣ ꯍꯥꯞꯆꯔꯛꯀꯦ ꯍꯦꯟꯇꯥꯛ ꯁꯨꯒꯥꯏꯒꯦ